ꯌꯥꯡꯈꯩ ꯃꯔꯤ ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯒ ꯂꯤꯌꯨ ꯃꯨꯁꯥꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗꯨ ꯑꯣ ꯑꯩꯒꯤ ꯃꯤꯁꯤꯡ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯅ ꯅꯁꯥꯗ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯦ ꯅꯈꯣꯏꯅ ꯁꯟꯅꯥꯎ ꯂꯥꯠꯂꯨꯕꯗꯨꯗ ꯑꯗꯨꯅ ꯅꯤꯡꯉꯝꯗꯅ ꯍꯜꯂꯛꯎ ꯅꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯑꯗꯨꯒ ꯍꯥꯠꯇꯣꯛꯆꯧ ꯅꯁꯥꯕꯨ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯔꯤꯕꯅꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯅꯨꯡꯁꯤꯅ ꯑꯣꯟꯁꯟꯕꯤꯈꯤ ꯅꯈꯣꯏꯗ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯅꯤꯡꯉꯝꯗꯅ ꯍꯟꯖꯔꯛꯄꯕꯨ ꯌꯥꯕꯤꯕꯗꯨꯅꯤ ꯀꯟꯕꯤ ꯍꯩꯕꯗꯨꯅꯤ ꯌꯥꯡꯈꯩ ꯃꯉꯥ ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯨ ꯅꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯑꯣ ꯃꯨꯁꯥ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯖꯔꯣꯏ ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯜꯂꯥꯍꯕꯨ ꯐꯣꯡꯅ ꯑꯗꯨꯅ ꯌꯩꯊꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯑꯈꯥꯛ ꯑꯔꯥꯎꯅ ꯅꯈꯣꯏꯅ ꯅꯃꯤꯠꯃꯛꯅ ꯌꯦꯡꯅ ꯌꯥꯡꯈꯩ ꯇꯔꯨꯛ ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯍꯟꯈꯤꯕꯅꯤ ꯅꯈꯣꯏꯅ ꯁꯤꯔꯨꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯑꯣꯏꯖꯔꯛꯅꯕ ꯇꯧꯕꯤꯃꯜ ꯈꯪꯕꯁꯤꯡ ꯌꯥꯡꯈꯩ ꯇꯔꯦꯠ ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯔꯨꯝ ꯂꯥꯡꯍꯟꯕꯤꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯑꯃꯪꯕ ꯅꯣꯡꯅ ꯑꯗꯨꯒ ꯊꯥꯗꯕꯤꯈꯤꯕꯅꯤ ꯅꯈꯣꯏꯗ ꯃꯟꯅꯥ ꯑꯃꯁꯨꯡ ꯁꯜꯋꯥ ꯑꯁꯨꯝꯅ ꯍꯥꯏꯕꯤꯗꯨꯅ ꯆꯥꯎ ꯑꯐꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯄꯤꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯕ ꯅꯠꯇꯦ ꯃꯥꯡꯍꯟꯕ ꯉꯝꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯅ ꯃꯁꯥꯗ ꯑꯔꯥꯟꯕ ꯇꯧꯖꯈꯤꯕꯅꯤ ꯃꯟꯅꯥ ꯍꯥꯏꯕꯗꯤ ꯅꯞ ꯅꯞ ꯂꯥꯎꯕ ꯑꯊꯨꯝꯕ ꯃꯍꯤ ꯃꯈꯜ ꯑꯃ ꯁꯜꯋꯥ ꯍꯥꯏꯕꯁꯤꯅ ꯑꯇꯦꯕ ꯎꯆꯦꯛ ꯃꯈꯜ ꯑꯃ ꯌꯥꯡꯈꯩ ꯅꯤꯄꯥꯟ ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯨ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨ ꯆꯪꯉꯨ ꯃꯁꯤꯒꯤ ꯁꯍꯔ ꯑꯁꯤꯗ ꯑꯗꯨꯒ ꯆꯥꯎ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯈꯣꯏꯅ ꯆꯥꯖꯅꯤꯡꯕ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯒ ꯆꯪꯉꯨ ꯊꯣꯡꯒꯥꯜꯗꯨꯗ ꯁꯖꯗꯥ ꯇꯧꯔꯒ ꯑꯗꯨꯒ ꯍꯥꯏꯌꯨ ꯍꯤꯠꯇꯇꯨꯟ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯒꯅꯤ ꯅꯈꯣꯏꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯞꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ ꯑꯐꯕ ꯇꯧꯕꯁꯤꯡꯗ ꯁꯍꯔ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯁꯤ ꯖꯦꯔꯨꯁꯂꯦꯝꯕꯨꯅꯤ ꯑꯗꯨꯒ ꯍꯤꯠꯇꯇꯨꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝꯁꯤꯡ ꯍꯥꯏꯕꯅꯤ ꯌꯥꯡꯈꯩ ꯃꯥꯄꯟ ꯁꯨꯕ ꯑꯌꯥꯠ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯅ ꯍꯣꯡꯗꯣꯛꯈꯤ ꯋꯥꯍꯩꯗꯨ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯑꯃꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯗꯒꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯇꯅ ꯋꯥꯍꯟꯕ ꯗꯟꯗꯤ ꯑꯇꯤꯌꯥꯗꯒꯤ ꯃꯈꯣꯏꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯈꯤꯗꯕꯗꯨꯒꯤ